Hi ma'am, welcome back. ꯍꯧꯔꯛꯇꯕꯗ ꯃꯌꯥꯝꯒꯤ ꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯣꯕꯤ ꯂꯩꯒ ꯀꯣꯕꯤ ꯂꯩ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯃꯥꯅꯦ ꯀꯣꯕꯤ ꯂꯩꯒ ꯌꯦꯟ ꯃꯐꯩꯒ ꯇꯧꯁꯜꯂꯦ. ꯌꯦꯟ ꯃꯐꯩ ꯑꯆꯧꯕꯀꯣ. ꯑꯗꯨꯒ ꯑꯃꯦꯠꯄ ꯂꯩꯔꯦ. ꯑꯗꯨꯒ ꯃꯍꯤ ꯂꯩꯔꯦ. ꯑꯗꯣ ꯁꯤꯗ ꯆꯝꯄ꯭ꯔꯥ ꯈꯔ ꯂꯩꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯩ ꯀꯦꯛꯒꯗꯕ ꯈꯤꯇꯪꯗꯁꯨ ꯉꯥꯏꯔꯦ. ꯃꯤ ꯌꯥꯝꯗ꯭ꯔꯦꯗꯅ ꯆꯥꯝ ꯐꯥꯗ꯭ꯔꯦꯕꯀꯣ. ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯃꯌꯥꯝ ꯌꯧꯍꯜꯂꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯧꯍꯜꯂꯁꯦ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯚꯤꯗꯤꯑꯣꯁꯤꯗ ꯑꯅꯧꯕ ꯆꯪꯉꯛꯄꯈꯩꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯇꯧꯗꯕꯈꯩꯁꯨ ꯇꯧꯁꯟꯕꯤꯔꯛꯑꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯔꯒꯦ. ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯉꯁꯤꯗꯤ. ꯃꯥꯕꯨꯗꯤ ꯄꯨꯛ ꯄꯤꯛ ꯊꯜꯂꯕꯅꯦ. ꯑꯩ ꯅꯝꯅ ꯐꯥꯔ ꯄꯤꯖꯕ. ꯍꯧꯖꯤꯜꯂꯒꯦ ꯑꯗꯨꯗꯤ. ꯑꯩ ꯁꯤ ꯑꯗꯨꯝ ꯑꯩ ꯆꯥꯔꯅꯤ ꯑꯃ. ꯂꯧꯈꯠꯂꯁꯦ ꯆꯥꯎꯋꯦꯕ ꯁꯤ ꯃꯐꯩꯁꯦ. ꯀꯨꯝꯍꯩꯁꯦ ꯃꯥ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯆꯔꯥ ꯍꯦꯜꯂꯦ. 나도 나오자. 어디 면 아니 뭐 빨리 나가서 주세요. 저거 한 몇 개 줄게. 알았어요. 하면 뭐 이거 할? ꯑꯩ ꯆꯥꯛ ꯇꯧꯒꯦ. 하루에 아메퍼가 상가만 약 찍고 털어게. ꯌꯥꯝ ꯊꯥꯔꯦꯕ. ꯍꯋꯥꯏ ꯊꯔꯥꯛ ꯃꯇꯣꯟꯁꯤꯒꯗꯤ ꯉꯥ ꯁ꯭ꯋꯥꯏ ꯊꯝꯒꯦ. ꯀꯣꯕꯤ ꯑꯃ ꯄꯨꯊꯔꯒꯦ. ꯍꯧꯖꯤꯛ ꯆꯥꯛꯁꯤ ꯈꯤꯇꯪ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯆꯥ. ꯃꯍꯤꯅꯤꯀꯣ. ꯁꯤ ꯃꯍꯤꯁꯦ ꯍꯩꯊꯔꯒꯦ. ꯐꯖꯔꯦ. ꯅꯥꯇꯣꯟꯁꯦ ꯉꯁꯤ ꯌꯥꯝ ꯍꯥꯀꯠꯆꯩ. ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ. ꯌꯥꯝ ꯆꯥꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯔꯔꯣꯏ ꯑꯩ ꯉꯁꯤ. ꯑꯩ ꯉꯁꯤ ꯅꯥꯇꯣꯟ ꯊꯥꯗꯠꯇꯣꯏꯅꯤ. ꯑꯩ ꯅꯥꯗ꯭ꯔꯣ ꯈꯪꯗꯦ. ꯏꯁꯤꯡ ꯌꯥꯝ ꯀꯧꯋꯦ. ꯆꯠꯂꯣ. ꯆꯠꯂꯦꯀꯣ. ꯑꯃꯦꯠꯄꯁꯦ ꯑꯃꯨꯛ ꯆꯥꯏꯅꯦ. ꯆꯥꯕꯅꯦ.
ꯍꯥꯎꯕꯤ ꯂꯩ ꯑꯉꯥꯡ ꯃꯆꯥꯗꯨ ꯀꯥꯞꯄ ꯁꯥꯟꯅꯕ꯭ꯔꯣ ꯍꯥꯎꯗꯦꯕꯣ ꯑꯩꯗꯤ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯒꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯈꯗꯥꯡꯁꯨ ꯀꯣꯞꯄꯤ ꯅꯪꯁꯨ ꯀꯧꯗꯥꯏꯅꯦ ꯀꯩꯅꯣ ꯋꯥ ꯈꯔ ꯉꯥꯡꯖꯕꯁꯤꯗ ꯍꯣꯏ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯑꯩ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯈꯗꯥꯡ ꯑꯗꯣ ꯃꯇꯣꯡ ꯁꯤꯁꯦ ꯌꯥꯝ ꯌꯥꯎ ꯁꯦ ꯅꯪꯗꯤ ꯃꯇꯣꯡ ꯆꯥꯎꯗꯣ ꯑꯩꯗꯤ ꯌꯨꯝ ꯃꯐꯩ ꯆꯥ ꯂꯣꯏꯔꯕꯁꯤꯗ ꯍꯩꯇꯦ ꯑꯩ ꯉꯁꯤ ꯅꯥꯇꯣꯟꯁꯦ ꯊꯥꯗꯠꯈ꯭ꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯍꯥꯒꯠꯆ ꯂꯩꯔꯦꯕ ꯑꯗꯨꯁꯨ ꯀꯩꯅꯣ ꯄꯔꯣꯊꯥꯗꯣ ꯄꯔꯣꯊꯥ ꯆꯥꯔꯝꯃꯦ ꯄꯨꯛꯇꯨ ꯂꯣꯏ ꯊꯟꯒꯠꯈ꯭ꯔꯦꯕ ꯃꯔꯨꯅꯤ ꯍꯥꯏꯗꯤ ꯆꯥꯛꯈꯩꯁꯦ ꯍꯥꯟꯅ ꯐꯖꯅ ꯈꯣꯠꯆꯟꯈ꯭ꯔꯣ ꯊꯣꯠꯆꯟꯒꯦ ꯑꯩꯁꯨ ꯉꯝꯗꯣꯔꯤꯕ ꯅꯪ ꯆꯥꯕ ꯌꯦꯡꯁꯤꯕ ꯌꯦꯟꯁꯤꯗꯤ ꯐꯤꯕꯝꯗꯤ ꯇꯥꯗ꯭ꯔꯤꯍꯦ ꯌꯥꯝꯃꯦ ꯃꯥ ꯃꯐꯩꯁꯦ ꯐꯖꯅ ꯆꯥꯕ ꯍꯩꯕ ꯑꯣꯏꯔꯗꯤꯅꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯗꯕꯨꯗꯤ ꯃꯤꯠ ꯅꯥꯔꯝꯒꯅꯤ ꯅꯥꯔꯝꯗꯣꯏꯅꯦ ꯑꯗꯨ ꯑꯩ ꯈꯔ ꯈꯔꯗꯤ ꯁꯦꯝꯗꯣꯛꯆꯔꯛꯑꯅꯤ ꯂꯤꯃꯤꯠ ꯂꯣꯏꯔꯦ ꯄꯤꯗꯛ ꯄꯤꯗꯛ ꯁꯥꯏꯗꯠꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯦꯡꯕ ꯐꯨꯜꯂꯦ ꯊꯥꯎꯒ ꯆꯥꯔꯨꯕ ꯏꯁꯤꯡ ꯀꯧꯕꯗ ꯌꯥꯗ꯭ꯔꯦ ꯅꯥꯗꯣꯏꯔꯥ ꯈꯪꯗꯦ ꯊꯛꯑꯦꯒ ꯇꯧꯔ ꯊꯛꯈꯤꯕ ꯌꯥꯗꯦ ꯀꯦꯃꯦꯔꯥ ꯌꯦꯡꯁꯟꯗ꯭ꯔꯦ ꯄꯨꯛ ꯄꯤꯛ ꯊꯜꯂꯦ ꯌꯥꯗ꯭ꯔꯦ ꯆꯠꯊꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯁꯤ ꯅꯥꯇꯣꯟꯁꯦ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ different types of Dubai ꯄꯨꯡ ꯊꯟꯗꯣꯛꯑꯒꯅꯦ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯝꯇꯪ ꯇꯧꯁꯤꯅ ꯃꯩ ꯃꯄꯥꯟꯒꯤ ꯕꯦꯛ ꯌꯥꯝ ꯁꯥꯕꯗꯣ ꯀꯩꯕ ꯃꯌꯨꯝꯗꯒ ꯇꯧꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯁꯟꯊꯤ ꯃꯨꯛꯕꯥꯡꯗꯣ ꯁꯟꯊꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯁꯤꯔꯕ ꯃꯅꯝ ꯐꯖꯔꯣꯏ
ꯑꯗꯨ ꯀꯩꯝ ꯈꯟꯕꯤꯔꯣ ꯁꯟꯊꯤ ꯅꯠꯇꯕ ꯍꯪꯗꯣꯡꯒꯤ ꯑꯣꯏꯗꯧꯔꯦ ꯍꯧꯗꯣꯡꯒꯤꯗꯤ ꯉꯝꯃꯔꯣꯏ ꯇꯧꯔꯁꯦꯕ ꯍꯪꯗꯣꯡꯒꯤ ꯑꯣꯏꯅ ꯍꯧꯗꯣꯡꯒꯤꯗꯤ ꯉꯝꯃꯔꯣꯏ ꯑꯩꯁꯦ ꯆꯥꯛꯁꯦ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯋꯥꯔꯦ ꯐꯨꯜꯂꯦ ꯌꯥꯝ ꯇꯧꯅꯩꯅ ꯃꯑꯣꯡ ꯃꯦꯠꯄꯁꯦ ꯏꯍꯣꯠ ꯍꯣꯠꯅꯗ꯭ꯔ ꯃꯥꯜꯂꯦ 그거는 저 사도 더블. ngasi maruga maloi chaman pho ka chane ꯆꯥꯕ ꯑꯃ ꯆꯥꯎ ꯉꯁꯥꯏ ꯑꯃꯨꯛꯇ ꯃꯐꯩ ꯄꯨꯂꯞ ꯎꯝꯖꯟꯅꯤ ꯑꯗꯨꯝ ꯆꯠꯂꯨ ꯀꯩꯗꯧꯔꯒꯦ ngasi ꯅꯥꯀꯣꯟꯁꯦ ꯌꯥꯝ ꯍꯥꯒꯠꯆꯩꯁꯤꯕꯣ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯃꯌꯥꯝ ꯁꯤ ꯗꯤꯖꯤꯁꯁꯦ ꯀꯩ ꯗꯤꯖꯤꯁꯅꯣ ꯑꯝꯇ ꯍꯥꯏꯔ ꯀꯃꯦꯟꯗ ꯑꯝꯅ ꯌꯦꯡꯒꯦ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯨꯟꯗꯣꯛꯄꯗ ꯁꯨꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯅꯥꯇꯣꯟ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯗꯤ ꯑꯩ ꯃꯊꯪꯗꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯇꯧꯔꯝꯕꯁꯨ ꯑꯩ ꯇꯧꯔꯔꯣꯏ ꯑꯩ ꯉꯁꯤ ꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯈꯔꯗꯤ ꯌꯦꯡꯅꯤꯡꯉꯝꯕ꯭ꯔꯥ ꯉꯁꯤ ꯅꯥꯇꯣꯟꯗꯁꯨ ꯍꯣꯠꯄꯗ ꯃꯥꯅꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯄꯨꯛ ꯊꯟꯗꯣꯛꯎꯔꯦꯕ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯊꯠꯅꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯀꯩꯅꯣ ꯎꯁꯤꯗ꯭ꯔꯤꯗꯣ ꯀꯩꯅꯣ ꯃꯌꯥꯝ ꯃꯔꯛꯊꯠꯅꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯋꯤꯁ ꯇꯧꯕꯤꯔꯛꯄꯈꯩꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯣꯏ ꯊꯣꯡꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯒ ꯍꯧꯔꯦ ꯑꯩ ꯉꯁꯤ ꯅꯥꯇꯣꯟ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯩ ꯅꯥꯇꯣꯟ ꯁꯦꯟꯅꯕꯗ ꯃꯌꯥꯝ ꯋꯥꯔꯦ ꯏꯁꯤꯡ ꯊꯛꯑꯦ ꯅꯥꯇꯣꯟ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ ꯀꯩꯅꯣ ꯁꯥꯀꯤꯟꯁꯦ ꯉꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯥꯇꯣꯟ ꯃꯔꯦꯡꯗꯤ ꯃꯔꯦꯡ ꯃꯨꯛꯕꯥꯡ ꯏꯁꯥꯁꯦ ꯀꯩ ꯂꯩꯅꯥ ꯅꯥꯔꯕꯅꯣ ꯈꯪꯗꯦ ꯃꯊꯪꯗꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡꯗ ꯅꯨꯡꯁꯤꯠꯀꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧ ꯆꯥꯛꯈꯣꯝ ꯆꯥꯒꯦ ꯉꯥꯟꯕꯤꯔꯝ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯁꯤꯠ ꯃꯨꯛꯕꯥꯡ ꯇꯧ ꯑꯁ ꯑꯩꯁꯦ ꯉꯁꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯅꯤꯡꯕ ꯅꯥꯇꯣꯟꯁꯤꯅ ꯍꯦꯛ ꯂꯥꯍꯠꯄ ꯈꯪꯗ꯭ꯔꯤꯗ ꯅꯠꯇꯦ ꯂꯥꯛꯇ꯭ꯔꯗꯤ ꯁꯤꯠꯅꯔꯒ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯅꯥꯇꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯔꯦꯡ ꯃꯔꯦꯡ ꯑꯗꯨꯝ ꯆꯠ ꯂꯩꯔꯦ ꯃꯅꯨꯡꯗ ꯅꯠꯇꯦꯕ ꯁꯤꯒꯤꯁꯦ ꯁꯥꯏꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯔꯤꯡꯁꯦ ꯑꯗꯨ ꯑꯦꯂꯔꯖꯤ ꯃꯈꯜ ꯑꯃꯅꯦ ꯁꯤꯒꯤꯁꯦ ꯆꯥꯕꯗꯤ ꯉꯝꯅꯤꯕꯀꯣ ꯑꯩ ꯅꯥꯇꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯌꯦꯡꯅꯤꯡꯉꯔꯣꯏ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯇꯦꯜꯂꯒꯦ ꯉꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏ ꯆꯪꯗ꯭ꯔꯦ ꯑꯩ ꯅꯥꯇꯣꯟꯁꯦ ꯍꯥꯒꯠꯆꯃꯟꯗꯅꯅꯦ ꯑꯩ ꯁꯥꯏꯕꯒ ꯃꯈꯣꯟ ꯊꯣꯛꯄ ꯊꯣꯛꯇꯕꯩ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯣ ꯑꯩꯁꯨ ꯈꯟꯒꯦ ꯌꯧꯅ ꯈꯟꯗꯤ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯁ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯃꯅꯦꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯑꯩꯗꯤ ꯏꯁꯩ ꯁꯛꯆꯟꯒꯦ ꯇꯧꯅꯦꯕ ꯑꯗꯣ ꯏꯁꯩ ꯁꯛꯄꯁꯦ ꯁꯤꯡꯒꯔꯒ ꯑꯁꯦꯡꯕꯒ ꯃꯥꯟꯅꯅꯦꯅꯀꯣ ꯁꯛꯄꯤꯗꯕꯅꯦ ꯀꯩꯅꯣꯗ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯒꯦꯝ ꯃꯇꯨꯝ ꯑꯃ ꯇꯥꯕꯅꯦ ꯆꯠꯂꯣ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯆꯥꯕꯅꯦ
ꯏꯁꯩ ꯁꯛꯂꯛꯀꯦꯕꯨ ꯀꯣꯄꯤꯔꯥꯏꯠ ꯆꯠꯅꯤꯌꯦꯕ ꯃꯃꯟꯒꯤꯗꯅ I surrender. Parece así. Una cuenta. ꯑꯩꯕꯨ ꯐꯅꯌꯥꯝ ꯆꯥꯁꯤꯜꯂꯛꯑꯦ ꯑꯩ ꯉꯁꯤ ꯊꯦꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯅꯥꯇꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯃꯇꯣꯡ ꯐꯅꯌꯥꯝ ꯆꯥꯔꯛꯑꯕꯅꯤ ꯆꯥꯎꯅꯨ ꯅꯥꯇꯣꯟ ꯀꯩꯅꯣ ꯇꯧꯔꯗꯤ ꯆꯝꯄ꯭ꯔꯥꯗꯣ ꯍꯧꯒꯠꯄꯗ ꯐꯤꯕꯝ ꯇꯥꯔꯣꯏꯗꯧꯔꯤ ꯃꯇꯝ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯒ ꯅꯥꯇꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯦꯟꯖꯟꯕ ꯌꯥꯔꯣꯏ ꯐꯗꯤ ꯐꯖꯔꯦꯕꯅꯦ ꯃꯐꯩ ꯆꯥꯎꯕꯅꯦ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯃꯅꯨꯡ ꯏꯟꯗ꯭ꯔꯤꯅ ꯀꯩꯅꯣ ꯌꯥꯗ꯭ꯔꯦ ꯃꯅꯨꯡꯒꯤ ꯏꯟꯗ꯭ꯔꯤꯁꯤꯅ ꯋꯥꯔꯤ ꯁꯥꯔꯛꯀꯗꯣ ꯃꯅꯨꯡ ꯏꯟꯗ꯭ꯔꯤꯁꯤꯗ ꯃꯌꯥꯝ ꯂꯣꯏ ꯈꯪꯗꯕ ꯋꯥꯅꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯇꯧꯕꯤꯌꯦ ꯃꯥꯗꯤ ꯑꯩ ꯊꯣꯛꯑꯦꯕꯨ ꯀꯩꯊꯤ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯍꯥꯏꯗꯅ ꯈꯧꯔꯤꯖꯔꯝꯕ ꯅꯤꯛꯏ ꯀꯥꯏ ꯆꯝꯄ꯭ꯔꯥꯗꯣ ꯈꯪꯕ꯭ꯔꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯔ ꯆꯨꯝꯈꯤꯕ ꯑꯩ ꯆꯨꯞꯈ꯭ꯔꯕꯅꯤ ꯆꯥꯔꯨꯅꯨ ꯅꯥꯇꯣꯟ ꯃꯃꯤꯡ ꯃꯨꯟꯕ꯭ꯔꯥ ꯀꯅꯥ ꯆꯥꯟꯅꯒꯦ ꯑꯩꯗꯤ ꯅꯪꯒꯤ ꯐꯅꯕꯇꯅꯤ ꯍꯥꯏꯔꯤꯁꯤ ꯉꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯍꯛꯆꯥꯡ ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯩꯗꯧꯗꯦ ꯀꯩꯅꯣꯝ ꯇꯧꯗꯣꯔꯦꯕ ꯉꯁꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯥꯂꯣꯌꯥꯁꯦ ꯅꯥꯔꯦ ꯋꯥꯔꯦ ꯉꯁꯤꯗꯤ ꯑꯃꯁꯤꯁꯨ ꯃꯕꯨꯛ ꯄꯤꯛ ꯊꯟꯅꯩ ꯑꯗꯣ ꯃꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯗꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗꯣ ꯑꯍꯧꯕꯩꯗꯣ ꯑꯗꯨ ꯈꯤꯇꯪꯗꯤ ꯃꯥꯜꯂꯝꯒꯅꯤꯀꯣ ꯑꯗꯨꯗꯩ ꯍꯧꯔꯛꯑꯦ ꯃꯔꯦꯡꯁꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯁꯤ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦꯕ ꯉꯁꯤꯁꯦ ꯑꯗꯨ ꯆꯥꯕꯁꯤꯁꯨ ꯄꯨꯛꯁꯦ ꯊꯟꯀꯠꯂꯛꯑꯦ ꯑꯗꯣ ꯁꯤ ꯉꯝꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯁꯔꯨꯛꯇꯤ ꯂꯣꯏꯈ꯭ꯔꯦ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯌꯥꯝ ꯐꯖꯅ ꯅꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩꯁꯨ ꯉꯁꯤꯁꯦ ꯄꯨꯛ ꯈꯔ ꯊꯜꯂꯦ ꯃꯥꯁꯨ ꯃꯅꯥꯇꯣꯟ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯩ ꯀꯃꯦꯟꯁꯨ ꯄꯤꯁꯟꯕꯤꯔꯝꯃꯣ Bye guys, love you all. Cyberball